Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Rajya Vidhan Sabha gi ngasi nini chanba numita ngarang sabha da puthokiba budget estimate 2022 khanagani Rajya Sabha gi MP Maharaj Lesemba Sana Jawna Manipur gi tanglaba sagol poni yokhanaba akhanaba project ma paikat pinaba Kendra Sarkar gi pungning chingsinkhre amasung Srimati Draupadi Murmu leibaga sigi 15 suba Rashtrapati oina wasak laukhre Rajya Vidhan Sabha gi nongzu mipam ngarang dagi hokre ngarang ahuba nimita Power Mantri Thongam Biswajina English gani kunitoi kulumdoi gi Rajya gi budget estimate sabha da puthoki Rajya Vidhan Sabha gi mipam gi ngasi nini chanba nimita budget estimate asigi matang da makha tana khananai gani English gani 1339 gi demand for access grant su khanagani Rajya Sabha gi MP Maharaj Lesemba Sana Jawna ngarang sangsad gi mipam da Manipur gi tanglaba sagol poni yokhanaba akhanaba project ama paikat pinaba Kendra Sarkar gi pungning chingsinkhre mifam aduda special motion oina wafam asi pukhaladuna Maharaj Lesemba Sana Jawna hai sagol kangjai polo asi Manipur gi hawrakhibani haibasi haujikti malengi miyamna yanaraba wafam amani British sing na Bharat ta leringai matamda Englishman sing na khwadi gi pamjaba masana asi Manipur gi hawkiba polo asini haina English ngani chanipan mafuta mapan gi lisingani chamapan sumna manga phawgi India gi viceroy oiramba Lord Curzon na maki monumental paper The Cradle of Polo iri asigumba tanglaba Manipur gi puwari da sagona raklaba boni asi yokhanaba tiger project paikhatpagumna akhanaba project ma paikhatpinaba MP na makha tana taksinki Sir, it is a well-known historical fact that Manipur is the birthplace of the internationally famed modern polo game, which was known to many of the British officers as Manipuri hockey on horseback. Lord Curzon, the then Viceroy from 1899 to 1905, therefore, to save this pony breed from extinction, I request the Government of India through this House for a central sponsored pony project in Manipur. Manipur dangarang myoy humputra humdoi nongno COVID-19 positive oiki laina asna naba myoy ema lekhide positive oibagi changsa da 13.3 ni siraba myoy du kangpokpi jila dagi vaccine kaptriba masagi anaba leiba myoy amani hairi haiba matam asida myoy chama sumna taret laina asna naba dagi phagalakhi naba phagalakpagi changsa da 39.0 ni hauzik active case satruk sumna manga leire haukiba numit mangani dagi irang thong sabagi thabuk paikhali NHIDCL gi manager gi paw matungina thong asi sanaba polam sing haujik thunglaba hore thasi gi kuntaret fawbada thong panghatpagi thabak hauduna August ki ahan basa yoldadi gari chatpa yaragani haire Tengnokpal jila gi mureda bijli mochab amasung ujwala divas pangthokre thormasi azadi ga amrit mochab ki manung chana kendra sarkar gi power amasung renewable energy mantraloina ujwal bharat ujwal bhavishya power capital lising ani putaret ki saruk amoina pangthokpani Handakta Maldives pangthok ba yankai mari suba Asian Body Building and Physics Sports Championship ta saruk yaruba Solimla Zazo amasung Solan Jajo bu opugi thorum ama ngarang ukrul tawno pangthokre thorum adu saruk yakiba jila asigi deputy commissioner na jila asigi mingchat puropagi damak sanaroi ani adu thagat phongdokhi maraga sida Somlila Zazo amasung Solan Jajo na chawna mai paglakpadu da Mukhyamantri Nongthombam Biren nungai ba phongdokre social media da thagat warol amada Mukhyamantri na hai Mai paglaba sanaroi ani asibu Rajya Sarkar gi maikai dagi atuba matamda ikai khumnaba utpagi thaurum ama pangthoknaba honaragani tabiriba pawasi Akaswani Imphal dagi ni Srimati Draupadi Murmu leibagasi gi 15 suba Rashtrapati oina wasak laukre Makpu Chief Justice of India NB Ramanana Sangsad ki Central Hall da thapak paiba masung arun mangakpu gi wasak lauki wasak lauraba matungda wangangbada Rashtrapati Draupadi Murmu na hai Bharat ki Ganatantra ki khwadi ki phajaba hairabadi manung hunjina leiba laiba nupi mabu leibaga sigi Rashtrapati ohenba haibasini mangna hai Makpu Rashtrapati pham asigi damak mire mama oina pukhalakpa matamda maduna ulibadi Bharat ki laiba mipum khudingmak mangliba manglang khudingmak mamphaunergani haibasini ngasi phongba pause singi maroiba pausingi damak hojik Ngangom Kiran leire Kiran Thagchari Suni
Manipur Bidhan Sabha ki Nongju mifam haukibagi pau amasung laibak asigi taramanga suba Rashtrapati oina Draupadi Murmu wasak laukibagi pau singna ngasi phongba pau se ayambada maruwa pau oina fongnaba ure. Sana laibak ki ahanba headline oina lainga ki thausil soibadagi DM University mutawre DMU mahiroisingi mahutta oja singna class boycott chathare haba pauna ahanba headline to. Senba sahi lisingani kunichoi kulhumdagi mapung phaba budget estimate lupa crore lising kunthra manga chani shubna mari dasmik taruk shino oire pot chegi maman hengatpana miyam da saitheng piri haba pau amana pausia sigani shub headline tori. Isel Express ta sitting taramathoi legedaba taranithoi shub Manipur Legislative Assembly gani shub mifam haukre landslide ki thaudok laikhidraba hanagi member thambal gi mafamda ikai khumna utkre haba pauna ahan headline tori. India ke Tiger Project kum Manipur da Pony Project packet pinaba Parliament pukhat kre haba pauna pausia sigi ani shub headline tori. Naharol ki thaudang da Draupadi Murmu India ki taramanga suba President oina wasak lau kre haba pauna han headline tori. Taranithoi shuba Manipur Legislative Assembly gani shuba session haukre MLA Rajan sitting haubadagi loyo phauba suti lau kre haba pauna pausia sigi ani shuba headline tori. Shanghai Express Manipuri da Draupadi taramanga suba President oire ayhak ki mai pakpanate leba asigi lairaba sing mai pakpani haiba President ki wafam na han headline tori. State Mari ki delimitation Supreme Court na Center Law Ministry ECI da notice thakre haiba pauna pausia sigani shuba headline tori. Pauna phamda drakta senaba sing akan badandi pinaba khanari haiba Minister Biswajit ki wafam amasung Popi thaba phawba phaba ngamdaba ek amagi makhada chathaba war on drugs na isha issue kanma ngamloi haiba MLA Kiran ki wafamna ahan headline tori. Draupadi Murmu India ki taramanga suba President oina wasak laukre haiba pau amana pausia sigani suba headline tori. Huyalan fawda taranithoi suba Assembly ki ani suba mifam haukre House na Ngangom Thambal Marang sing amadi Ferzol ki thodokta laikhidraba singi mafamda ikai khumna kre haiba pauna headline tori. Drug lalonba singda sibagi cherak piba yaba akan lo ama sembagi tangai phadaba leire haiba MLA Kiran ki wafam amana pausia sigi ahan lamai phone. Irai bakta war on drug ta MLA humpu thamoi sengna lanmi oina yawruba matamda drug muthat pangamgani haiba MLA Kiran ki wafam na han headline tori. People's Chronicle da delimitation ni matang da tharakpa wakat kamari lenana Supreme Court na notice thakre haiba pauna ahan headline tori. Morning Bell da drug lalonba sing da sibagi serak pinaba MLA Kiran na Bidhan Sabha mifam da phongdoki wafam na headline tori. Shanghai Express English da Murmuna Bharat ki taramanga suba Rashtrapati oina wasak laukre haba pauna headline tori. Imphal Free Press da Minister Biswajit na English ngani kunithoi kulhumdoi gi budget Rajya Bidhan Sabha da puthokibagi pauna ahan headline tori. Manipur Mail da COVID laishit leirabasu Raja si mangnom na leptana sangshili haiba Rajya Bidhan Sabha gi mifam habu numit ka mari lenaba pauna ahan headline tori. Masona thar amasung Nation 12 da lupa koti lising kunthra mari chamapan kunthra gi English ngani kunithoi kulhumdai gi Manipur gi budget estimate Rajya Bidhan Sabha da puthokibagi pauna headline tori. Manipur Express da Kangpokpi District Hospital da staff ward pagi matang da mafam adu gi tuan civil society organization singna pungkun marigi ban kaukibagi pauna headline tori. Hills Hornbill Express da su pawa sigalona na NPP Nagaland na Kendra da mon mi hata chenaba lanbi gi mi kunthra gi mathakta wail chathabu halo haina taksin kibagi pauna headline tori. Ganpyu Mail da lebag asigi taramanga suba President Draupadi Murmu na phongdokiba ayhak pu awang bathaki pham painaba khaliba sina takpadi Bharat ta lairiba lairiba singasu mafam sauna lei haiba tak lei haiba pauna headline tori. Tamenglong Times ta taranithoi suba Manipur Bidhan Sabha mifam haukre haiba pauna headline tori. Cham pauche da Manipur gi organic ki hom Dubai da yonba haukre haiba pauna headline tori. Suni Thagachari Kiran aroiba da maroiba pau amuk Rajya Bidhan Sabha gi ngasi nini chanba nimita ngarang sabha da puthokiba budget estimate lisingani kunithoi kulubdoi khanagani. Rajya Sabha gi MP Maharaj lesemba sana jawbana Manipur gi tanglaba sagol poni yokhatnaba akhanaba project ama paikhat pinaba Kendra Sarkar gi pungning chingsinkhre amasong Srimati Draupadi Murmu laibaga sigi taramanga suba Rashtrapati oina wasak laukre pauloizare.